Hey guys, hey guys, welcome back to another video. Mayam ngasi je giveaway gi pochai thin ba chari ado ahan bada kano bolezit ni thauza yo honjarage magi je address se wangkhai thangjam lekai dene hai ado hosek lamlong yore Polisiya. Sorry. Mayam bolezit ne. Thank you. Ilang happy mo. Mayam koi giveaway winner bolezit ne wangkhai thangjam lekai dagi mangonde akong khalta minasi. Akan jadi aku sama mau guys. Hoi. I give away je ahan bani sida yauzari je ado I harakani je thaja je ado harak pa je halaw mo Chalenge ko yam diam je lobio chale ko Mayam music Linda Wang Khem gi yum da chari kino haba mayang infal da ne akhoi je Arun Singh gi da hana pizza ke to zaram ne kenom ta haija hoge mayam hojiki Arun Singh hai do hojiki agi subscriber sigi mapa ne haye agi subscriber oisina Asmita ne mai baba gi account pai bo obaza ne adugi adu mangon da hana phone top ne ma phone pai rak tre aduna khoi je hojik mayang infal da chari dana yeminarsi Semua bazar yore. Mayam hujik Linda Wang Khem gi jaga da yauzare ma hujik thola ni khoi do ngai leire swai da lambi nakanda swai je kaino habda mayang imphal bengun haba mayang imphal bengun da ne duga mogi kano gi Linda hogi mayum na asona kanda oidoba maibom da ture wang da thongla la lakani habini takre ma sai mandi lo si thong dila la kadabani Don't worry this. Lambi se gan ta da ba khoi da Yum da sa ko le sa ah ka gi dai no Asa bo. aya ai han pi gi na ai bi ji gi no yam di hoi sai kun pai ro maya ma je ke no ne ke ba Linda Wang Khem ke no dagi mayang ifal dagi do mana zo ja pole bi re ya ta le ke gi no as thank you ai du yam di da ne du sen lo da ado kai ke no ka happy mo Kaya ai da. nang na give away power pa se mai mi am apply tar pa da nang power pa se kai phawi do Yam harawe. camera ding hayo Yam harawe kai hai da. Si hai jage. hoi du talage yum chang bane ba ko ado mi da to pathilu ga da bu lai ba talage du di Hoi cái hoi thank you Sen chalo ko. hoi hello ko ka ba bye that's la mayam swai je kino Bisenpur lambi ta doine hai ba ko si lambi je chatlaga nishina kan je da yamna sigi kino je ke habno mami khangdre sigi kino sa lijing je si je phajaman da nang ha kha manga namai ni photo shoot kyam chatna bodo phaje ha ba to sonde ju am lei ni ba da to video
ꯊꯝꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯑꯣ ꯅꯣꯏꯗꯣ ꯑꯦꯛꯖꯦꯛ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯦꯗ꯭ꯔꯦꯁꯇꯣ ꯀꯩꯔꯦꯟ ꯐꯥꯕꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯂꯩꯀꯥꯏ ꯍꯥꯏꯐꯦꯠ ꯍꯥꯏꯕꯗꯤ ꯑꯦꯔꯤꯌꯥ ꯁ꯭ꯀꯨꯜꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯑꯗꯒꯤ ꯂꯝꯄꯥꯛꯀꯨꯝꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯣꯟ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯐꯝꯗ ꯌꯧꯖꯔꯦ ꯀꯩꯔꯦꯟ ꯐꯥꯕꯤꯗꯅꯦ ꯃꯥꯁꯦ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯔꯦ ꯉꯥꯏꯔꯤ ꯀꯔꯣꯝꯗ ꯂꯥꯛꯇꯣꯏꯖꯥꯠꯅꯣ ꯈꯪꯗꯦ ꯃꯌꯥꯝꯁꯤꯅ ꯇꯣꯟ ꯂꯥꯏꯁ꯭ꯔꯝꯅꯦ ꯀꯩꯔꯦꯟ ꯐꯥꯕꯤꯗꯒꯤ ꯌꯥꯝꯗꯦ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯦ ꯀꯩꯒꯤꯅꯣ ꯉꯁꯥꯏ ꯑꯉꯥꯡ ꯑꯃꯅꯁꯨ ꯂꯩꯔꯦ ꯊꯦꯡꯀ꯭ꯌꯨ ꯃꯁꯛ ꯎꯕꯦ ꯀꯥꯏꯖꯩꯌꯦ ꯅꯪ ꯀꯩꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯇ ꯍꯥꯏꯕꯤꯌꯨꯗꯅ ꯅꯪ ꯇꯧꯋꯦ ꯋꯤꯅꯔ ꯑꯣꯏꯕꯒꯤ ꯀꯩ ꯐꯥꯎꯏ ꯍꯥꯏꯗꯣ ꯍꯥꯏꯕꯤꯌꯣ ꯃꯀꯣꯛ ꯍꯥꯏꯒꯠꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯝ ꯍꯔꯥꯎꯋꯦ ꯐꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯗꯒꯤ ꯀꯩꯔꯦꯟ ꯐꯥꯕꯤꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯍꯣꯇꯦꯜ ꯑꯃꯗ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ ꯑꯩꯈꯣꯏꯗꯣ ꯉꯁꯥꯏ ꯆꯥꯛ ꯆꯥꯔꯛꯄ ꯅꯪꯉꯛꯇꯕ ꯑꯗꯨꯒꯤ ꯏꯁꯤꯡ 2 ꯄꯤꯕꯤꯔꯛꯑꯣ ꯆꯧꯕ ꯃꯣꯏ ꯆꯥꯛꯁꯦ ꯎꯄꯛꯏꯔꯣ Was wrong to say I wouldn't change a thing, 'cause in the story of our lives, the best of times through color. 350 1 minute ꯂꯩꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯏꯚꯤꯅꯤꯡꯒꯤ ꯄꯨꯡ 3 ꯇꯥꯔꯦ ꯑꯗꯣ ꯑꯔꯣꯏꯕ ꯋꯤꯅꯔꯗ ꯍꯧꯖꯤꯛ ꯄꯤꯕ ꯆꯠꯆꯔꯤ ꯑꯁꯤꯇꯥ ꯃꯥꯏ ꯕꯕꯥ ꯃꯃꯤꯡꯅ ꯑꯔꯨꯟ ꯁꯤꯡꯗꯅꯦ ꯐꯥꯎꯕꯗꯣ ꯑꯗꯣ ꯑꯁꯤꯇꯥꯗꯅꯦ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯌꯧꯗꯣꯔꯦ ꯃꯌꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯉꯥꯡꯈꯩꯅ ꯄꯥꯝꯖꯔꯦ ꯇꯧꯖꯔꯕꯅꯤꯅ ꯍꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯅꯔꯒꯀꯣ ꯑꯌꯨꯛꯇꯅꯦ ꯑꯗꯨ ꯁꯤꯗ ꯀꯃꯥꯏꯗꯣꯟꯗꯩꯗꯤ ꯑꯩꯈꯣꯏ ꯎꯔꯦꯕꯀꯣ ꯍꯥꯟꯅ ꯌꯧꯔꯝꯃꯕꯅꯦꯕ ꯅꯣꯏꯒꯤꯁꯦ ꯍꯥꯟꯅ ꯂꯥꯛꯑꯝꯃꯤꯗꯣ ꯉꯁꯥꯏ ꯅꯪ ꯐꯣꯟ ꯄꯥꯏꯔꯛꯇꯕ ꯅꯪ ꯌꯥꯝꯗꯕꯅꯦ ꯅꯨꯡꯁꯤꯟ ꯂꯧꯕꯤꯌꯣ ꯑꯩꯒꯤ ꯑꯃꯨꯛ ꯄꯤꯔꯛꯏꯁꯦ ꯀꯩꯒꯤꯅꯣꯕ ꯅꯣꯏꯅ ꯑꯇꯣꯞꯄꯁꯨ ꯄꯤꯔꯛꯑꯦꯕ ꯆꯦꯆꯦꯒꯤ ꯀꯩꯅꯣ ꯋꯦꯜꯀꯝ ꯇꯧꯒꯦ ꯉꯥꯏꯅ ꯒꯤꯐ ꯑꯣꯟꯅꯕ ꯑꯣꯏꯅ ꯆꯠꯄꯒ ꯃꯥꯟꯅꯔꯦ ꯅꯠꯇꯦ ꯆꯦ ꯑꯗꯨꯏ ꯅꯠꯇꯦ ꯑꯩꯈꯣꯏꯅꯁꯨ ꯄꯤꯅꯤꯡꯕꯒꯤꯅꯤ ꯃꯊꯪꯗꯗꯤ ꯌꯥꯝ ꯄꯤꯕ ꯉꯝꯃꯣꯏꯒꯦꯕ ꯁꯦꯜꯐꯤ ꯇꯧꯅꯤꯅ ꯑꯩꯗꯤ ꯐꯤꯕꯝ ꯁꯣꯛꯄꯅꯦ ꯃꯥꯏꯒꯁꯦ ꯂꯛꯀꯤꯗꯣ ꯀꯩꯅꯣꯅ ꯏꯅꯥꯎꯄꯤꯁꯤꯅ ꯈꯔ ꯀꯥꯔꯛꯄꯅꯤ ꯑꯩꯈꯣꯏ ꯅꯣꯏ ꯅꯪꯁꯨ Thank you. ꯅꯣꯏ ꯌꯨꯝꯗ ꯁꯤꯗ Thank you ꯅꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯁ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯅ ꯌꯦꯡꯖꯥꯠꯅꯤꯗ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯅꯀꯣ ꯃꯪꯗꯁꯨ ꯆꯤꯆꯦꯒꯤ ꯑꯣꯏꯁꯦ ꯇꯧꯋꯦꯅ ꯇꯧꯋꯦ ꯑꯗꯩꯁꯨ ꯌꯥꯎꯕꯒꯤ ꯃꯪꯗꯁꯨ ꯃꯪꯉꯝꯕ ꯑꯗꯒꯤ ꯑꯗꯨꯝ ꯇ꯭ꯔꯥꯏꯗ ꯊꯤꯅꯤꯡꯉꯦ ꯃꯥꯅ ꯑꯍꯥꯟꯕ ꯀꯩꯅꯣ ꯇꯧꯕꯩꯗꯣ ꯃꯥꯗꯤ ꯍꯥꯏꯔꯛꯑꯕꯅꯦꯕꯀꯣ ꯃꯥꯅ ꯇꯥꯕꯗꯣ ꯊꯦꯡꯉꯦ ꯍꯥꯏꯕꯀꯣ ꯅꯨꯡꯗꯥꯡ ꯆꯤꯆꯦꯅ ꯀꯩꯅꯣ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯑꯧ ꯑꯗꯩꯗꯅꯦ ꯑꯩꯈꯣꯏ ꯊꯣꯡ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯤꯍꯨꯟ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯔꯥꯎꯕꯅ ꯀꯦꯃꯦꯔꯥꯗ ꯁꯦ ꯀꯦꯃꯦꯔꯥꯗ ꯈꯔ ꯍꯥꯏꯔꯛꯑꯣ ꯀꯩꯀꯩ ꯅꯪ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯍꯥꯏꯔꯣ ꯈꯔ ꯆꯤꯡꯍꯜꯂꯒ ꯐꯃꯨꯡ ꯆꯨꯝꯊꯦꯛꯒ ꯑꯗꯨꯝ ꯆꯤꯆꯦꯒꯤ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯍꯥꯟꯕ ꯌꯦꯡꯕ ꯑꯣꯏꯔꯗꯤ ꯆꯤꯆꯦꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯆꯤꯆꯦꯒꯤ ꯌꯦꯡꯃꯟꯗꯅ ꯈꯪꯉꯤꯅꯦ ꯆꯤꯆꯦ ꯃꯇꯧꯁꯨ ꯇꯧꯔꯦ ꯍꯥꯏꯅꯤ ꯏꯅꯥꯎꯄꯤꯅꯁꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯋꯤꯟꯅꯔ ꯑꯣꯏꯕꯗ ꯀꯩ ꯐꯥꯎꯏ ꯌꯥꯝ ꯍꯔꯥꯎꯏ ꯄꯥꯈꯠꯂꯤ ꯑꯍꯥꯟꯕꯗꯗꯤ ꯗꯔꯒꯅꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒ ꯗꯔꯅꯤ ꯃꯄꯥꯗꯣ ꯁꯕꯥ ꯍꯥꯏ ꯃꯄꯥ ꯆꯦꯆꯦꯒꯤ ꯑꯝꯇꯗꯤ ꯄꯤꯒꯦꯗ ꯑꯁ ꯅꯣꯏꯅ ꯄꯤꯔꯛꯄꯗꯣ ꯑꯗꯣ ꯈꯟꯕꯅꯤ ꯄꯤꯔꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩꯗꯤ ꯑꯇꯣꯞꯄ ꯑꯉꯥꯡꯁꯨ ꯄꯤꯔꯛꯑꯦꯕ ꯈꯟꯕꯅꯦꯕ ꯃꯣꯏꯅ ꯇ꯭ꯔꯤꯁꯥꯔꯒꯨꯝꯕ ꯇꯧꯔꯒ ꯃꯥꯒꯤ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯐꯣꯇꯣ ꯄꯤꯛꯆꯔꯁꯦ ꯃꯥ ꯁꯤꯟꯒꯦ ꯇꯧꯅꯤꯡꯉꯦꯕꯀꯣ ꯑꯗꯨ ꯇꯥꯏꯃꯤꯡꯗꯣ ꯆꯥꯗ꯭ꯔꯦ ꯀꯥꯏꯗꯩꯅꯣ ꯑꯗꯨꯗꯤ ꯑꯩꯅ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ ꯃꯥ ꯁꯤꯜ ꯇꯧꯅꯤꯡꯉꯦ ꯁꯤꯜ ꯇꯧꯅꯤꯡꯉꯀꯥꯟꯗ ꯅꯤꯡꯒ ꯊꯥꯔꯒ ꯃꯥ ꯐꯖꯅ ꯒꯤꯐ ꯄꯤꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯉꯝꯗꯦ ꯍꯥꯏꯕ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯑꯩ ꯊꯥꯒꯠꯅꯤꯡꯉꯦ
수기라니가. 그다 수기란. 수기라니 masa lu jadi di sana kon kita đi xa thì tiền thuốc là thân đây mà thân chẳng một tí có bye bye